angang yauna positive oirabasing amamba kangna yomba ka amada thambire. COVID-19 positive oiraba pikliba angang yauna positive patient khara mai su laktaba kangna yomba ka amada kangkhal su yaudana thambire haina positive oiraba angang amagi mamana pienda phungdorakli ye school hiru hanba laikai digi sahi ohumlom suraba angang ama positive oibadigi angang asigi mama yauna atopa angang amagi mama amadi ahal ani yauna mantripur khida leiba IIT da thamki hairi masigi matangna sahi ohumlom suraba positive oiraba angang adugi mama na haikibada pikliba angang yauna positive patient singbu IIT da tigi ka amada thamme hairiba ka asi mai sulakte yamna mamba kane masida security amata su leite aduga kangkhal phawba pibide asigumba mafam asida angang yauna leibadi khudong charoi khanbana mari leinabasinga phone tawki adubo madugi kanaba phangkide asigumba mafam asida COVID-19 positive oiba patient singbu thambiba asidi piendaba phawe masida mari leinabasinga miyeng changbi yohana su paw sina makha thana phongdorokli